Akaswani Imphal, Ningtho Khongjam Suni na pau pazari, ahanbada maruiba pau. Pradhan Mantri Narendra Modi taramanga suba Bharat Japan sahi gi mifamda saruk yarunaba ngasi Japan da chatlagani. Mapal Thoram Rajya Mantri Kriti Vardhan Singh na hairi Bharat Sel tumamasung udyog ki lamda mapangal kanba leibak ama oiri amasung Cabinet Committee on Economic Affairs na lupa koti lising tarani toy chahum kunipan changadaba maruiba railway project mari semgatnaba ayaba pikre. Pradhan Mantri Narendra Modi taramanga suba Bharat Japan sahi gi mifamda saruk yarunaba ngasi Japan da chatlagani. Khongsadasi Pradhan Mantri gi Japan da chatpa nipalak subani amasung ahanba oina mahaka phammanaba Japan gi Sigeru Isibiga ga punna mifamda asida saruk yaminagani. Mapal Thoram Mantraloy gi chirolama na hai khongsadasi da Pradhan Mantri na leibagani gi oiba mari hene sesil hanaba wafam kaya khanagani. Maruina ngaksel lalol itik sel tum technology innovation na chingbagi lamda khanagani. Malemgi hauji wariba wafam singi matang da su khanagani Sri Modi gi khongsadasi na leibak ani gi maru mapang oibagi mari hena chasil halagani. Pradhan Mantri gi ani shuba lekta thasi gi kuntra matoida China da chatkani. Mafam aduda Sri Modi na Shanghai Cooperation Organization Summit ta saruk yagani. Pradhan Mantri na mifam asa saruk yaba lakpa tongan maluchingba singasu unaduna wari sanagani haide. Mapal Thoram Rajya Mantri Kriti Vardhan Singh na hairi Bharat Sel tumamasung udyog ki lamda mapangal kanba leibak ama oiri magna hai Amerikana Bharat ta saba pochai pusilakpada sadi yangkhai gi tax hengaliba asi maram chadaba amasung marilaindadaba wafamni. Nai Delhi da paumi sing da hangba wahangi paukhumda Sri Singh na hai Bharat mapangal kanba leibak ama oiri sarkar asna kaidonung da leibak asibu awana nanghaloi magna hai. Our economy is very strong. We will definitely not let our country suffer. We are taking appropriate steps that it does not harm our economy. The world is always changing. The political climate, the investment climate, it always changes. And we are well prepared to meet up with any eventuality. Our economy is growing, it's strong, resilient, and we will match and meet these coming challenges. Manipur Public Service Commission na lauba MCSCC main parikya September 8 dagi 13 faubugi manungda pangthokani tawramba adu tha asigi aroiba chayolda natraga October thagi ahanba chayolda pangthoklaba yana leire haire. Manipur Public Service Commission gi registrar na thokpa chirol amana hai administration gi oiba thabak thorom singi maramna parikya si eithokpani. Parikya thagadaba candidate singna Manipur Public Service Commission gi official website sing tattana check tawbinaba haire. Mera Resam Mera Abhiman campaign gi omlak shuba training program on silk cocoon harvesting and handling haiba thoram asi mai pangna pangthokre. Bisnupur jila gi wangu kairakta textiles mantraloy gi CSB Regional Sericultural Research Station amasung Rajya Sarkar gi Sericulture Vibhag kun khusamnaduna cocoon yokpa amasung lokpui matangda miyamda takpi tambiki. Thoram asi gi sarukama oina cocoon na saba yaba tongan ba polam singsu matau karamna sagani haibadu miyamda khanganki. Machu sangba amadi lang puthokpugi matangda su akhang ahi kayana takpi tambiki haire. Pradhan Mantri Narendra Modi gi pungning gi wa Man Ki Baat ki chama kunmanga suba episode thasi kuntra mathoi gi ayuk pung 13 da Akaswani gi thongda sandokani. Thauramasi AIR News, DD News, PMO amasung Information and Broadcasting Mantraloy gi YouTube channel singda su live streaming tawgani. LRS Rajasthanpur da su thauramasi sandokani. Masigi Manipuri wahantok Pradhan Mantri na wangang bahek loibaga Akaswani Imphal na sandokani. Masi numit asimaki numidang pung Nepal da su amuga na sandokani. Dialect lon singdana mathangi numita sandokani. Paugi marak thatna atenba break ama. Nungairaba Paugel, Urology, Ising Mariga Mari Lenaba, Nabasingda, Chahi Taranipan Hene Experience Leraba, Toido Hendok Sakang Neraba, Specialist Dr. Amit Bansal, Fortis Hospital, Basant Kunz, New Delhi, Akanaba OPD, Lagliba August Kitang Kuntra, Thang Janumit, Ayuki Pungtara de Ginungtil Pung Anipauba, Trebi Hospital, Lango Laimanai, the Hangdok Cheragani, Akupamarul Gidamak, 8805753663 the call to Biduna, Tang the Pungba Kudung Saba Silobiho. Tabiriba Pawasi Akaswani Imphal dagini. Cabinet Committee on Economic Affairs na lupa koti lising taranitoy sahum kunipan changadaba mariwa rail project mari semgatnaba ayaba pikre thaurangas na sathok sasingi pambay hena kudong chahalagani leibaga sigi tongan mambapam da chatpada matam changba hanta halagani
Project asida Gujarat ki Kutch pabu samnagadaba rail lambi yauri Karnataka, Telangana, Bihar amasung Assam gi manung hunjinna leba mafamsingdasu sathok sasungi lamda hena khudong chahlagani. Kilometer samu humudrawumdoi sangba Sikandrabad, Sanat Nagar, Wadi 3rd amasung 4th line lupa koti lising mga tarani thoi changna sahi mangam gi manung da loisinaba pandam thamli. Kilometer yankai humdoi sangba Bagalpur, Jamalpur gi ahum suba line sahi ahum gi manung da loisinaba honaragani hairi. Kilometer sama Marputra mari sangba Furketing New Tinsukia doubling asisu lupa koti lising ahum hena kaithoktuna sahi mari gi manung da loisinaba pandam thamli. Gujarat ki Kutch ki railway line asisu sahi ahum gi manung da loisinaba honagani hairi. Pradhan Mantri Jan Dhan Yojana PMGDY sahi 13 mapung phakre yojana asi Pradhan Mantri Narendra Modi na lisingani 13 gi August 15 da lauthoktuna August 19 gi chanaba hauki. Sri Modi na yojana asina leibaga sigi lairba miyam da chauna mating oina ba paikhatkibani. Pradhan Mantri Jan Dhan Yojana asi jati gi thakta leibaga sigi yumthong kudingda banking service piduna sel tungi phibam phagadhanaba paikhatkiba thaurangni scheme asina bank account hangdoktuna tongan ba kanaba kaya phanganba ngamli. Thaurang asina yumthong kudingda miyo emamamgi lemna bank account hangdokpiduna makhoina phangjagadaba senpamsing masa masagi account singda sanghalakhi. Thaurang asi sahar amasung khungangi mafamsingda punna pangkhatli. Chhattisgarh ki Bijapur jila da Maoist kuntra sarkar da changjarakhre. Jila adugi SP Jitendra Yadav na hai changjaraklaba Maoist sing adugi manungda kundi makhoigi mari makhong takpa ngamba miyo singda lupa lakh Marphu mathoigi senpam pigani haina sarkarna lauthopa laikhrabani. Makhoi adu tongan ba thaudok hak thengnana chenaba singni hairi. Rajya sarkar gi khundali tahanbagi thausil makhada changjaraklaba Maoist singi miyoi amamamda lupa lising yankai piragani. Kendra gi Mantri Mandolna Youth Affairs amasung Sports Mantraloina thangalakpa lisingani kuntra gi Commonwealth Games ki bid pisinaba ayaba pikre. Karigma bid asi ayaba phanglabadi Games asi Gujarat ta pangthoklaba yana leiri. Sarkar gi chero lamana hai Ahmedabad asi Games asi mapung pana pangthokpa yaba saram oiri mafam asida Malem Thaki Stadium training tawbi khudong chabana singba leiri. Ngasi phungba pause singi maroiba pausingi damak hauzik Khangembam James leire. James Thakachari Suni Border area singda Ain kaina sajiliba illegal structure sing taktoknaba Amit Shahna khangan kre haiba pau ama naharolgi thaudang pauche da ahan ba headline tawduna phongli lambi phattavana chakthong gas ningthina pusilaktre distributor sing da su ningthina supply tawdre haiba pau ama Sangai Express Manipuri edition da ahan ba headline tawduna phongli Sira Rakhong Chili Festival gi damak sem saba hokre haiba pau ama Sangai Express English edition da headline tawduna phongli Indira Park angang singna hena nungaina ba mongda semkat laga nongna sanga kre haiba pau ama pongna famda maru oiba pau oina phongli haukiba pung kunmari da Manipur da dengue positive case kuntra manga thengnare haina huenan pauda ahan bat lamai da phongli Tawdai jangda IM amadi ZUF ki lanmi singa nongmai kapna bagi mayokta khunja sing rally chat kre haiba pau ama sanalebak pauche da ahan ba headline tawduna phongli Kohima fauduna chatliba National Highway kunmapan landslide thokpadagi lambi faunadre haiba pau ama People's Chronicle gi ahan malamai da phongli Chandel gi children home dagi mangkiba angang ahum security force na rescue tawkibagi pau ama Manipur Mail da ani suba headline tawduna phongli Chochampur gi nupi ama yamlaba WI tablet ka konana fabagi pau ama Morning Bell da maru oiba pau oina phongli Kangpokpi jila gi DC na National Highway nakyeta ain kaina sajiliba sing yengsin kre haiduna Hills Hornbill Express ta maru oiba pawina phongli Ganfew Mail da Tamenglong Forest Division na sinduna numit humni gi oiba natural dye technique ki matang da pangthokpa training program ama haudokre haina headline tawduna phongli Tamenglong Times ta Meghalaya sarkar na Aadhaar card number yengduna verification tawbagi mahuta Aadhaar gi QR code verification tawbagi chanabi haudokre Suni Thagachari James aroibada maroiba pau amuk Pradhan Mantri Narendra Modi 15 suba Bharat Japan chahi gi mifamda saruk yarunaba ngasi Japan da chatlagani Mapal Thauram Rajya Mantri Kriti Vardhan Singh na haire Bharat Sel tum amasung udyog ki lamda mapangal kanba leibak ama oiri amasung Cabinet Committee on Economic Affairs na lupa koti lising tarani toy chahum kun nipan changadaba maroiba rail project mari semgatnaba ayaba pikre pauloi jare